Ngasi chathakhiba Committee on Privilege and Ethics ke meepham aduda Manipur Assembly na Kuki Zo ge MLA tara adu Kankhattuna Thambagi Mami Chaona Tai haina veteran politician Okram Joy na phongdorakli. Manipur Legislative Assembly da chathakhiba Privilege Committee ge meepham da saruk yaruraba matung kawa huidrom leikai da leiba Okram Joy ge yumda pangthokpa pau ge meepham amada wafam asi phongdokladuna mahakna hai Megi tang ahumdagi thorakhiba irang asigi khudong chaba lauraga Manipuragi separate administration demand tokhiba Kuki Zo MLA taragi mathakta matik chaba action lokhanaba rule number 300 ke makhada Manipur Legislative Assembly ki speaker da petition amatha asimakta da bishin ke petition adugi matangda mahaki oiba wafam sing ngasi Committee on Privilege and Ethics ke mifam da thamnaba khanghalakhe madugi matung ina ngasi ayok Pung taraga mathoida Manipur Legislative Assembly da mifam yawa chatke maduda committee ki chairman assembly ki staff khara leiramkhe laibak thibadi committee asida member oiba MLA sing di amata leiramkhide committee ki member sudana Manipur thugai ki hairiba MLA sing ajuki matangda khanaba haibasi mapung fade haina lawi asigumba fibam amada committee na mahakpu matau karamna kauраklibano matang asida makoi wakhalonda kari leibagi haibasi hangningai oi Thawong asidi Manipur thugai gi haina chongthorakliba MLA tara Kankhattuna Thambagi chap manai loidana committee asibusu fagi tahanbani haina lawi laibak thugai na ba honarakpagi wafam assembly da khanasi haiba yadrabade assembly ama leirubagi wahanthok leitabaga chap manai matang asida karigi damak speaker na tumina leiribano speaker haibasidi house ki dignity amasong prestige amadi MLA singi ijat ngak senaba leibane adubu Manipur thugai gi haina phongna thorakliba MLA taragi mathakta action amata lokhatpa ngamdrabanina aikhoi makhata ni yengduna leigadawribra haiba wafam asi hangningi state asigi assembly session kayarakta Manipur gi ngamkhai ngaknaba ware flowduna laklibane constitution gi makhada Manipur gi interest ta thabak tawgani haina wasak lokhiba MLA tarana warep asigi wangmada thabak tawrpa haibase taraina lofam thukte makhoi gi mathakta Manipur Legislative Assembly na warafam thoi haina so Okram Joy na makata na phongdokhe party na Manipur ki interest thagala ba mantri hoiraba assembly da wasama ba madri kambu na Manipur thugai ni na haiba kanda tha nifan Manipur assembly na namjan na thammi ba asi kari maram gino aro gasina gai ai anta chale sabakanda ai just ai pung hek tara mathoi tabada chale ngasi di chairman akoi hoiriba nufa do ma lerame aduga moi staff mayam lera moi MLA manga taruk moi adida all MLA se absent noi moi yorum de kanamta leramdre moi gi motive si kai noi ju prajana haningai oi ujigi motive se Manipur Assembly ji lairaba assembly de da leiba kai bagi wase khana je si ngamaktra ba assembly ji kana bi kai no committee ga ko ji to irai line koction be adi thok eta koction laga de mi leitre ga na kata haibe ade ba adu gadi mayam na huji hangai si praja mayam di lan songnari aduga lan songnari bachigi lan tarai ba mari maru oi ba Manipur thugai gi haibu mayam du ga loina na thabak to minari ba moigi lusing ba sing MLA sing amasung mantri sing do madudi ngasi sarkar sina ngasi assembly na madu kanduna thami bra kanduna thami hairoi dawi maram kari lai